NSCN IM gi kader ama lockup tagi nanthokhre. NSCN IM gi kader ama Imphal Police Station gi lockup tagi ngasi nongalamdaida nanthoklaga senkre. Amaromda thaudok aduga mari lainana Imphal Police Station gi OC transfer thakre. Aduga Police Station asigi Sub Inspector ama Assistant Inspector ama amasung Constable ama suspend tawkre. BDF personnel ahumsu thabaktagi disengage tawkre. Imphal Police Station gi lockup tagi nanthoklaga senkhraba miyoi adugi maming PT Thailik Panmai kawi. None Police Station gi manung chanba Tausang khundagini. Mahak NSCN IM gi self trial private ni. Mahak nanthokhibaga mari lainana ngasi nungthil DGP LM Khautai amasung State Forensic Expert ki kangbuna lockup adugi fibamsing kupna yengsinkre hairi. Paugi likhun amagi matung ina PT Thailik Panmai lockup tagi thong hangdoklaga ngasi ahing pung 2 gi makhairom tabada thokhiba CCTV camera gi footage ta uba phangki. Makha tana lambida install tawba CCTV camera singi footage yengbada nongalamdai pung 3 tabada mahak kaisamthong manak yauba phawba uba phangki hairi. Mahak nanthokhibaga pau hek phangba Imphal West District Police na paksana thi humbagi thabak chathabaga loinana kaisamthong kabui khun amadi moirangkhom kabui khun su thi humbagi akanba thabak chathaki. DGP LM Khautai Sangai Express ta phongdorakpagi matung ina PT Thailik nanthokhiba thaudok aduga mari lainana Imphal Police Station gi OC Inspector Bobby atoppa mafamda transfer thakibaga loinana mahakki mahutta Inspector N Ingocha Imphal Police Station gi OC oina thabak puba haure hairi. Loinana Imphal Police Station gi Sub Inspector ama Assistant Inspector ama aduga Constable amagana thabaktagi suspend tawre. Police Station asida mathau tawba BDF ahumsu thabaktagi disengagement tawre haina phongdorakli. Nanthokhiba NSCN IM gi kader PT Thailik Panmai gi laifam takpa ngamba miyoida lupa lakh amagi manasu Manipur Police na lauthokle hainasu DGP na makhatana phongdorakli. Mahak nanthokhiba asigi matangda thigatnaba DIG amana luchingba inquiry committee ama lingduna thigatpa haure haiba wafamsu DGP LM Khautai makhatana phongdorakli. Ningsingba yabadi PT Thailik Panmai 23 suba Assam Rifles ki kangbu amana tha asigi 3 ki nungthil pung 1 makhairom tabada khulaiga konana Kikru Nagadagi pharaba matung nungba police station sinakhibani. Mangondagi G3 Rifles ama maruga konaba LSIR ama M16 Assault Rifles ki maru round 112 amadi AK Rifles ki maru round 18 fakatpa ngamkhibani. Nungba police na lamphelda leiba Tamenglong CJM gi mamangda puthoklaba matung court ki ayaba lauraga Imphal Police Station da numit 5 ni remand lauraga thamlakpani haina phongdorakli.